ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯥ ꯃꯨꯟꯕ ꯂꯥꯛꯄ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯄꯥꯛꯄꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯂꯤꯉꯩ ꯄꯥꯛꯄꯒꯤ ꯃꯀꯨꯕꯣꯛ ꯄꯤꯁꯛ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯒ ꯃꯄꯥꯅ ꯊꯣꯛꯂꯛꯏ꯫ ꯃꯀꯨꯕꯣꯛ ꯄꯤꯁꯛꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯛꯄ ꯋꯥꯏ ꯁꯤꯠꯄ ꯂꯦꯞꯇꯨꯅ ꯃꯇꯨꯡꯗ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯆꯩ꯫ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛ ꯄꯤꯁꯛꯅ ꯄꯥꯛꯄ ꯍꯦꯛ ꯎꯕꯒ, "ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ, ꯑꯩꯅ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯁꯨꯝꯆꯤꯠ ꯎꯍꯟꯒꯅꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ, ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯦꯅꯦ ꯍꯥ?" "ꯄꯥꯕꯥ, ꯁꯨꯝꯆꯤꯠꯇꯤ ꯄꯥꯕꯅ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯂꯣꯠꯁꯤꯟꯖꯈ꯭ꯔꯕꯅꯤ ꯄꯥꯕꯥ." "ꯀꯔꯤ? ꯑꯩ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯠꯁꯤꯟꯖꯈ꯭ꯔꯕꯅꯤ ꯀꯥꯏꯅ? ꯃꯤꯅꯥꯏ ꯃꯆꯥꯁꯤꯗꯤ! ꯑꯗꯨꯒꯅꯦ, ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯔꯒꯅꯦ, ꯃꯅꯤꯡꯒꯤ ꯗꯥꯔꯤ ꯑꯀꯥꯏꯕ ꯑꯍꯣꯕꯁꯤꯡꯗꯣ ꯁꯟꯊꯤ ꯂꯩꯉꯣꯏ ꯊꯤꯠꯂꯒ ꯌꯥꯝ ꯊꯨꯅ ꯃꯦꯟꯁꯤꯜꯂꯨ." "ꯄꯥꯕꯥ, ꯑꯩꯅ ꯉꯔꯥꯡ ꯑꯍꯣꯕ ꯑꯀꯥꯏꯕ ꯃꯦꯟꯈ꯭ꯔꯕꯅꯤ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯦꯟꯒꯗꯕꯅꯤ." "ꯑꯩ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯕꯅꯣ? ꯅꯃꯥ ꯅꯄꯥ ꯁꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯃꯥ ꯅꯄꯥꯗꯨꯅ ꯐꯠꯂꯝꯗꯕꯒꯤ ꯅꯪ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ." ꯄꯤꯁꯛ ꯏꯃꯨꯡꯗ ꯉꯥꯡꯗꯅ ꯆꯪꯈꯤ꯫ ꯄꯥꯛꯄꯁꯨ ꯎꯔꯣꯡ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯄ ꯑꯃꯨꯛ ꯍꯧꯏ꯫ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯄ ꯂꯣꯏꯕꯒ ꯄꯥꯛꯄ ꯋꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯇꯤꯡꯊꯣꯛꯂꯤꯉꯩ ꯃꯅꯦꯝꯄꯣꯛ ꯃꯦꯝ ꯑꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯛꯄ ꯍꯦꯛ ꯎꯕꯒ, "ꯍꯥꯏ ꯃꯍꯥꯆꯟꯗꯥꯟꯒꯤ ꯃꯆꯥ, ꯅꯪ ꯑꯗꯨꯗ ꯁꯨꯝꯆꯤꯠ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯌꯥꯍꯧꯕꯒ ꯅꯨꯃꯤꯠꯄꯨ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯗꯥꯎ ꯌꯥꯗꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯀꯤ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯒ ꯁꯨꯝꯆꯤꯠꯇꯨꯃꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯕꯅꯦꯕ ꯅꯪ." "ꯏꯃꯥꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ. ꯑꯩꯗꯤ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯂꯝꯕ ꯈꯛꯇꯅꯤ. ꯑꯗꯨꯒ ꯏꯃꯥ ꯌꯥꯍꯧꯔꯛꯄꯗ ꯁꯨꯝꯆꯤꯠ ꯎꯕ, ꯋꯥꯏ ꯇꯩꯅꯅꯕ ꯅꯨꯔꯥ ꯎꯕꯁꯦ ꯗꯥꯎ ꯌꯥꯗꯦꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕꯅꯤ. ꯃꯗꯨ ꯃꯤꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯏꯃꯥ." ꯃꯦꯝꯃ ꯌꯥꯝ ꯁꯥꯎꯅ, "ꯀꯔꯤ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯅꯆꯤꯜ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ, ꯅꯃꯥ ꯅꯄꯥꯅ ꯌꯣꯟꯊꯣꯛꯂꯝꯕ ꯃꯤꯅꯥꯏ ꯃꯆꯥꯎ! ꯑꯆꯧꯕ, ꯌꯥꯏꯃ, ꯂꯥꯎꯅꯦꯍꯦ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯐꯨꯔꯨ ꯂꯥꯎꯅꯦ." ꯃꯦꯝꯃꯅ ꯃꯄꯥꯟꯗ ꯂꯥꯎ ꯈꯣꯡꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯒ ꯆꯥꯎꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯤꯒ ꯇꯣꯝꯕꯤꯒꯗꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯄꯥꯛꯄꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯂꯣꯏꯅꯕꯤꯅꯤ꯫ ꯇꯣꯝꯕꯅ, "ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯆꯥꯎꯕꯅ ꯑꯃꯨꯛ, "ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯨꯏ? ꯅꯔꯣꯜ ꯆꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯩꯌꯥꯗꯣ ꯐꯥꯛꯇꯣꯛꯂꯒ ꯎꯔꯣꯡ ꯁꯨꯝꯆꯤꯠꯇꯣ ꯅꯝꯒꯅꯤ ꯈꯪꯉꯨ." ꯇꯣꯝꯕꯤꯅ, "ꯇꯥꯆꯧ, ꯇꯩꯍꯥꯏ, ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯃꯇ ꯎꯁꯤꯜꯂꯔꯣꯏꯌꯦ. ꯑꯗꯨꯒ ꯅꯣꯏꯅ ꯃꯤꯅꯥꯏ ꯃꯆꯥꯅ ꯅꯨꯡꯇꯤꯒꯤ ꯆꯩꯕꯤꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯏꯆꯦꯒꯤ ꯃꯄꯨꯔꯣꯏꯕꯅꯤ, ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ." ꯆꯥꯎꯕꯤꯅ, "ꯍꯣ ꯑꯩꯈꯣꯏꯒꯤ ꯍꯩꯄꯥ ꯁꯥꯕꯤ, ꯅꯪꯅ ꯃꯥ ꯌꯥꯝ ꯀꯟꯈꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯑꯩꯒ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦ. ꯃꯥꯗꯤ ꯏꯃꯥ ꯄꯥꯕꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ, ꯂꯃꯟ ꯈꯨꯝꯅꯕꯅꯅꯦ ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯄꯨꯔꯛꯄ. ꯏꯇꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯦꯟ ꯈꯔ ꯇꯣꯟꯈꯤ ꯍꯥꯏꯗꯅꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯤꯅ ꯇꯧꯅꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯇꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ. ꯃꯁꯤꯗ ꯏꯇꯩ ꯄꯥꯛꯄꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ?" ꯃꯃꯥ ꯃꯦꯝꯃꯅ, "ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯍꯩꯄꯥ ꯁꯥꯕꯤ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯣ ꯍꯥ? ꯃꯤꯅꯥꯏꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯅꯥ ꯑꯌꯦꯛꯀꯤꯅꯦ ꯍꯥꯏꯗꯅ ꯅꯄꯥꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ. ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯃꯥ ꯑꯩꯒꯤ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯄ ꯁꯅꯥꯒꯤ ꯂꯤꯛꯁꯨꯅꯦ ꯃꯤꯅꯥꯏꯁꯤꯒꯤ ꯃꯃꯥꯅꯅꯦ ꯁꯦꯟ ꯄꯨꯕ ꯂꯥꯛꯁꯤꯟꯅꯔꯒ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯅꯤꯅꯦ." "ꯍꯦꯟꯃꯜꯂꯦ ꯏꯃꯥ ꯅꯪꯁꯨ, ꯁꯅꯥꯕꯨ ꯌꯥꯡꯀꯣꯛꯃꯨꯛ ꯀꯅꯥꯅ ꯄꯥꯛꯅꯒꯦ?
Aduga imagi sanadudi itaigi mamana huran boiramdridudi tayaina huralaga yunthok boiramlidudi. Chawbana Ima, madugi angang duna ngang libadu karino. Ha, nang imagi sanagi likya sui haiba nang khangro. Aduga nang na minai sigi michang hita sang libase karigino. Tayai itai pakpase mine masu waba ikaiba loina khangi. Itai pakpana ngasi phauba phana sauning labasu phana warabasu tuminna lairibase nonga khraba mamaga mapagana wasaklamba dugi mama yenglagani natradi ngahana yumse thadoktuna chakhradobani. Chatpadi sungya yaroi mapunsi chupa aigi yumsida minna yoraga legadabani. Aduga aigi sabu angang pokhan basu sungya yaroi. Chatke ganane mamaga mapaga do laklaga napadagi pukhiba sian mayam dune aigi sana dune singlaba kandane chatkhiba yagani natrabadi sungya he yaroi haribasini. Chawbaga tombagana Imana haiba wado anam kalabadi makhong makhut ache thudek ledna. Imana ngangli dubu taba yaribo. Itaigi mamaga mapagadi sikre amukha nalhala aroye. Chawbaga tombagana amu Sigera changgera imana haradi walode. Mani mamaga mapagana yumasida laklaga napagi sienga namagi huran kiba sanaga do singdriba phawbadi minai se minai oina aigi yumda dum legadabani. Itai se minai oido oiradi karigi ichega luhongbirino pakhang oina dum lehenba yadro. Chawbina Oh haipa sabi luhongli sidine magi masak phajaba masa mau phaba se aina pambagi aduga nangna minai se pakhang asuk yamna oheningli dubu nang pambro nang sakpro ha hai nui anigi wado ima taningdre aduga ne imana nachiga minai siga luhongli base pamdana ga luhongba nati yum masida minai oina lengdana leinana bani hayeng mana hek chen khibada mama mapana thambiramba yum mingkholdo nasigi mingda ongedoriba khangnabra onba budi mana sendrabasu nasigi mingda yam thuna dum olanida adu oiradi itaise thadok pikrodana kyam kuina otpikhige haribano aduga itaigi machi ani leiridudi hayeng moina inkholdugi matangda yelabadi kamai toba yaroi magi masasina pharinkhai masaksina phajarikhai ma aigini yum masida aigi nakta legadabani nasina haribasina khangledana aduga moigi inkhol masaduna kaidowdoino aduga masigi minai sigi machi anuduro mawangan nangan nai thokraga mama mapagi awabada mapani pasigi awabada no mata phawba laklaga hangledraba hanna phawba yenatraba masa ani do mapanda langnaringaida mapa pisakto mu thoraktuna Noidi mangol sida kaidoriba. Ha, aduga minai macha sina hoji phawba sumang wairam sitpa loidribro. Tabro minai aina haidi base. Loire baba. Loire di napa dawribro. Chalo, ai iru janana ba. Chingi loktegi ising sholaga ai gi ising lum. Aduga sak amuk thonu na bataw. Ai sak yam sadoribani. Tumbina chakti ai dum thongjage aduga singi loktudi heloi thoi haina bani papa aduda itaisu ising sokba toina thaganu papa hai tumina lei hoi karai degi heloi no hajipo aduga ne ising do ai gi ru janar basu lumbada yaw khoko isa sobi gi suni ai ne nang ne ising holingai phi sunana ba amot pa karai de lei haibado thiraga puthorake phi dudi ai suge nupi gi phi do itaina sumsuga dro Tomana Horen chak loraga hudoro ko ai tumsit phadri ma ai gi phi amot pasu leibani adu su soloi ma Chawbana mo ai de lori de nusa yairaga ai gi nusibi kombi gi mondrang sanaruge yai ma nachul na yadu di shen khodana aswai de gi wa no ba matega ma theklaga lori de phamna shen lurage da papa adudi aisu leikai ngakta koirukigeda Chawbina mo tabro ising sokpa satringaida aigi kokse ngakta tapta pabiramula sasala ko ai sange Tumbina yam sauna as itai nangse otona sunu pa thokte ko nasana phariba napangal sukaliba aduga aigi yumsida hogdong ana ba saraga dum lei hebanida
Nate nangbu yumsidagi kok chenkiba yadro haibani. Minai oina khonthi chara charaga sum leibase. Itai nangbu nungaibro? Ha, nungaibro ba? Natraga itai ibani karaidano arapa mafam amada chenkrasiro. Aduga ibani gi oiba anoba punsi ama seminarunaba. Pakpana tapna. Tombi, aigi ima pabana noigi pabadagi loramba sensingdo. Sendo yauna singba ngamriba phawbadi ai noigi yumsidagi chatkiroi. Masi aigi khaktagi wasak nate. Aigi ima pabagi su wasakni. Aduna ai noigi yumsida ima pabagi ayaba yauna isana yana nasega luhongduna lakibani. Hoi, aina khalambaga hojik oiriba phibam sigade yamna tayonakre. Adubo ai noigi sensing du singdriba phawbadi ai cheloi. Kamai singdorige aduk yamba sensing duba. Aduga nangdi nasagi sen tananaba thabak suba phawba phangbasu nate. Ai imungi pakhoi mayam sida. Imungdagi chawna laurai. Sangakri borona hosi phawba. Nate nang aigi inaw nupiduga mapanda natu dawribraba. Tombina chango soite. Yaradine ichegi makokto tap tap paibadane mangaksamdusu khara kanna phagi sumbadawna tap tap pairamu. Pakpa imungda tumina changki. Tombi pakpagi mataw aduda yam nungaitani yengduna leihawi. Ngahak leiraga pakpa ngasisu ising kon achoba mapairaga chingi lokta ising sokpa chatlami. Adubu pakpa bu nungsibiba khungi mi singna pakpa ubada chingi lokta ising sokpa chatpadu heloi lei haina chattanaba khungi pukridagi sokdanaba oina hairami. Adubu pakpa khungi mi singna mabu nungsibiba magidamak wabiba adu uraga yamnadi haraujarami. Adubu pakpa oidaba thabakti phattaba pisaki yumda tawge khalamde. Aduna pakpa loktamna ising kon puduna chatkirami. Aduga ngasisu pakpana chingi loktuda mathanta ising sokpa lakpa do heloi atombiduna urami. Masigi masak phajaba taibangmi nahasina. Aikhoi ichil inaw taret ki sanapam chingi lok asida mathanta hek ising sokpa la ibasi karigino. Mafam asida heloi lei kasi ma khangdaba zala. Heloi aikhoi lei haiba khangdanaba mafam asida lakpa taibangmi kaya amadi aikhoi taretna tin kang phattaba amangba phawba pizaduna ngahonkrabani. Natraga masigi taibangmi sibu moigi heloi phaba haiba amaiba kaina hainabadurane. Masi ise hoi kanamta leitringai sida ngasidi pharga tin kang pizaraga ngawhanise. Natraga chingmai singsang sima koi chen chelhalaga tin bom tak tangai olalaga hatukla sirane. Aduna phani amuk khana sing asida taibangmi kanamata laktanaba. Ado magi masaksidi yam phase yamna sunungsi. Aduna pamdi pamuini se. Kaidore amuk mana loksida ising sokna kapisina. Masi hana sumaina kapaga leiba aina amuk aniraksa thingnakre. Adubudi nupa hairisini. Nupi dawna kapningena mafamatam yengdabi pangkapta kaptabaneba. Nupa haisidi wakhal puba phanangamdrabasu thamoida chaina kayano yuduna leirabasu. Kapoy tuminna khangzingani wa kaya ngangloi miya mamangda wadaba saraga nokani. Aduga achikpa matam kana leitraba matamda mathamoi pina mapi ororo takai kapkani. Adusu makhoga nupi dawna law khongnaga kapkadaba nateko. Adugi haitadi nupagi punsise yam nuksiko. Phattaba nupasingda haiba nate afaba nupasingi haibani. Taibangmida yamna minungsi leiba yaba nate. Hek nungsikhibadane aise magi dum oikhradau. Mana hainkhai yagadoriba. Adudi masigi masak phasaba taibangmise isi hoi lectringai sida koi chen chelhalaga laknaragi. Haiba tobaga heloi atombi duna pakpabu ngawhanduna jingnung manung amadi singsang paring sin thungna koipu puduna tinkang amadi phatta haudi kaya amasa pizarami. Somdana pisaka madu macha singdugadi pakpane ising sokpa chatkibadagi yumda halaktaba aduda pakpa chenkre amuk hana halaklaroi haiduna yamna saurami. Yasing laklabasi phawba pakpado halaktene. As ai irujadaba taribrani ngasisibo. Moy mapa pakpa leitradi yumgi thabak mayam sidi kanana tawgania minai thibisu phanglo
ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯣꯠꯄꯗ ꯈꯥꯡꯂꯛꯄ ꯉꯝꯗꯕꯗꯩ ꯂꯣꯏꯅ ꯆꯦꯟꯅꯈꯤꯕꯅꯤ. ꯑꯗꯨꯅ ꯄꯥꯛꯄꯁꯤꯃꯗꯤ ꯆꯦꯟꯈꯤꯗꯅꯕ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯒꯁꯨ ꯂꯨꯍꯣꯡꯕꯤꯔꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯆꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯅꯪꯕꯣ? ꯑꯗꯨꯒ ꯄꯥꯛꯄ ꯊꯤꯕ ꯆꯠꯈꯤꯕ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯄꯥꯛꯄ ꯊꯤꯕꯗ ꯃꯃꯥꯟꯅꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤꯡꯗꯨꯒ ꯄꯨꯟꯗꯨꯅ ꯂꯥꯡꯗꯅ ꯂꯩꯈ꯭ꯔꯕꯖꯥꯠꯂꯣ? ꯆꯥꯎꯕꯤꯅ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯒꯤ ꯄꯥꯛꯄ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯃꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯒꯤ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯃꯤꯁꯨ ꯋꯥꯃꯟꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯣꯏꯔꯝꯅꯤ. ꯆꯦꯟꯈꯤꯕꯅꯁꯨ ꯐꯔꯦ. ꯁꯤꯗ ꯃꯤꯅꯥꯏꯗꯧꯅ ꯋꯥꯅ ꯊꯕꯛ ꯇꯧꯔꯒ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ. ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯊꯅꯝꯂꯒ ꯃꯊꯟꯇ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯋꯥꯅꯤ. ꯈꯪꯗꯦ, ꯑꯩꯗꯤ ꯏꯇꯩ ꯑꯣꯏꯔꯁꯨ ꯄꯥꯛꯄꯒꯤ ꯃꯁꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯐꯕꯗꯣ ꯌꯥꯝ ꯆꯥꯛꯆꯩ. ꯇꯥꯅꯤꯡꯗꯦꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ. ꯄꯥꯛꯄꯗꯣ ꯑꯩꯒ ꯂꯨꯍꯣꯡꯂꯕ ꯏꯄꯨꯔꯣꯏꯕꯅꯤ. ꯅꯪꯒꯤꯅ ꯅꯇꯩ, ꯈꯪꯂꯤꯗꯅ, ꯏꯀꯥꯏ ꯈꯪꯗꯕꯤ. ꯏꯆꯦꯒ ꯂꯨꯍꯣꯡꯂꯁꯨ ꯅꯣꯏ ꯑꯅꯤꯗꯤ ꯅꯇꯩ ꯅꯅꯥꯎ ꯅꯠꯇꯕꯒꯨꯝꯕꯅꯤ. ꯑꯗꯨꯒ ꯏꯇꯩꯁꯨ ꯅꯪ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ. ꯏꯆꯦꯅꯁꯨ ꯅꯣꯡꯃꯇ ꯏꯇꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯗꯨꯅ ꯄꯥꯛꯄꯗꯤ ꯑꯩꯅꯁꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣ. ꯀꯔꯤ? ꯄꯥꯛꯄꯗꯣ ꯃꯁꯛ ꯐꯖꯩ, ꯃꯁꯥ ꯐꯩ, ꯃꯤꯁꯨ ꯌꯥꯝꯅ ꯐꯩꯌꯦꯗꯅ ꯑꯩꯅ ꯄꯥꯝꯗꯅ ꯂꯨꯍꯣꯡꯂꯤꯕꯅꯤꯅꯦ. ꯂꯥꯏꯔꯕ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ. ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯏꯆꯦ. ꯃꯤꯕꯨ ꯐꯖꯩ ꯄꯥꯝꯃꯨꯏꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯒ ꯅꯪꯅ ꯁꯣꯝꯗ ꯇꯨꯃꯤꯟ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯂꯥꯛꯂꯒ ꯎꯅꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ. ꯅꯪꯁꯨ ꯄꯥꯝꯂꯗꯤ ꯅꯨꯄꯥ ꯊꯤꯌꯨ ꯌꯥꯗ꯭ꯔꯣ? ꯍꯣ, ꯑꯩꯅ ꯄꯥꯝꯂꯤꯁꯤꯗꯤꯅꯦ ꯏꯇꯩꯅꯦ, ꯏꯇꯩ ꯄꯥꯛꯄ. ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤꯅꯦ. ꯇꯣꯝꯕꯤꯒ ꯆꯥꯎꯕꯤꯒꯅ ꯈꯠꯅꯕ ꯑꯗꯨ ꯇꯥꯔꯒ ꯃꯄꯥ ꯄꯤꯁꯛꯅ ꯈꯣꯟ ꯊꯤꯅ ꯆꯩꯗꯨꯅ ꯏꯃꯨꯡꯗ ꯃꯣꯏ ꯑꯅꯤꯃꯛ ꯇꯥꯟꯁꯤꯟꯈꯤ. ꯁꯣꯝꯗꯅ ꯄꯥꯛꯄ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯆꯤꯡꯈꯣꯡꯗ ꯑꯃꯨꯛ ꯍꯨꯟꯆꯦꯛꯇꯨꯅ ꯊꯅꯝꯃꯤ. ꯄꯥꯛꯄꯁꯨ ꯃꯁꯥ ꯄꯨꯝꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯄꯪꯆꯠ ꯄꯪꯆꯥ ꯇꯧꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ. ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯅ ꯃꯤꯀꯨꯞ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯄꯤꯁꯛꯀꯤ ꯌꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯄꯥꯛꯄꯁꯨ ꯌꯨꯝ ꯌꯧꯅꯅꯕ ꯍꯜꯂꯛꯄꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯤꯁꯛꯀꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯗ ꯄꯤꯁꯛꯅꯦ, ꯃꯦꯝꯃꯅꯦ, ꯆꯥꯎꯕꯤꯅꯦ, ꯇꯣꯝꯕꯤꯅꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯛꯄꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄ ꯍꯦꯛ ꯎꯕꯒꯗꯤ ꯄꯤꯁꯛꯅ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦꯅꯦ. ꯀꯗꯥꯏ? ꯍꯥꯏ, ꯂꯥꯎ. ꯅꯪ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯣꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯃꯤꯅꯥꯏ ꯅꯪꯕꯣ. ꯑꯗꯨꯒ ꯅꯪꯅ ꯄꯨꯈꯤꯕ ꯏꯁꯤꯡ ꯀꯣꯟ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗ? ꯀꯅꯥꯗ ꯊꯅꯝꯂꯒꯦꯅꯦꯍꯦ? ꯀꯣꯜ ꯑꯅꯤꯗꯣ ꯍꯦꯛ ꯃꯥꯡꯂꯝꯃꯕ ꯃꯗꯨꯒꯤ ꯁꯦꯟꯗꯣ ꯅꯪꯅ ꯄꯤꯒꯗꯕꯅꯤꯀꯣ. ꯏꯃꯥ, ꯏꯇꯩꯗꯣ ꯃꯁꯥ ꯌꯥꯝꯅ ꯋꯥꯅ ꯎꯏ. ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤꯟꯁꯤꯕ. ꯆꯥꯎꯕꯤꯅ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯃꯗꯨ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ. ꯏꯆꯦꯅ ꯋꯥꯕꯤꯗ꯭ꯔꯗꯤ ꯑꯩꯅ ꯋꯥꯕꯤꯕ ꯇꯥꯕꯅꯤ. ꯏꯇꯩ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ. ꯁꯦ, ꯑꯩ ꯈꯨꯠ ꯁꯝꯃꯛꯀꯦ. ꯆꯥꯎꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯣꯝꯕꯤꯗꯨ ꯂꯥꯛꯇꯅ ꯏꯟꯊꯨꯏ. ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯇꯧꯕꯤ. ꯅꯪ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ? ꯄꯤꯁꯛ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ, ꯅꯣꯏ ꯑꯅꯤ ꯏꯄꯥꯅ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯃꯥꯏ ꯑꯅꯤꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯧꯔꯥ? ꯃꯣꯏ ꯃꯄꯥꯁꯤ ꯌꯥꯔꯦꯍꯦ. ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ. ꯍꯦ ꯃꯤꯅꯥꯏ, ꯆꯪꯉꯨꯅꯦ. ꯏꯃꯨꯡ ꯋꯥꯏꯔꯝꯒꯗꯣ ꯌꯥꯝ ꯆꯥꯏꯔꯤꯕꯅꯤ. ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧ. ꯃꯣꯏ ꯃꯄꯥꯁꯨ ꯅꯆꯥꯅꯨꯄꯥ ꯈꯨꯂꯛꯁꯥ ꯑꯅꯤꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯈꯨꯟꯗ ꯊꯣꯛꯂꯒ ꯌꯦꯡꯕꯤꯔꯨꯆꯨꯋꯣ. ꯑꯩꯅꯦ ꯃꯣꯏ ꯑꯅꯤꯒ ꯊꯤꯕ ꯆꯠꯄ ꯉꯝꯂꯣꯏ. ꯃꯣꯏ ꯑꯅꯤꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤ. ꯑꯩꯅꯦ ꯃꯅꯤꯡꯒꯤ ꯇꯥ ꯅꯣꯡꯌꯥꯏ ꯍꯣꯏꯗ ꯒꯟꯖꯥ ꯊꯛꯂꯨꯒꯦ. ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯤꯔꯒ ꯊꯅꯝꯒꯗꯕꯅꯤ. ꯑꯗꯨꯒꯅꯦ ꯌꯦꯟꯖꯥꯡꯒ ꯍꯥꯎꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯀꯣꯛꯇꯨꯗ ꯍꯩꯖꯤꯟꯒꯗꯕꯅꯤ, ꯈꯪꯉꯨꯍꯩ. ꯇꯥꯔꯦꯗꯅ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯁꯠ ꯏꯃꯨꯡꯗ ꯆꯪꯉꯨ. ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯨꯔꯒꯅꯦ ꯌꯥꯝꯅ ꯋꯥꯕ ꯁꯥꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ. ꯍꯩ, ꯅꯣꯏ ꯑꯅꯤꯗꯤ ꯆꯪꯂꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯆꯪꯂꯛꯑꯗꯕꯅꯤ ꯏꯃꯥ. ꯅꯪꯁꯨ ꯆꯪꯉꯨ. ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯆꯦꯟꯗꯅ ꯀꯩꯁꯨ ꯇꯧꯔꯤ. ꯃꯤꯅꯥꯏꯁꯤꯗꯤ ꯆꯦꯟꯒꯦꯁꯨꯅꯦ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯁꯦꯟꯗꯣꯏ ꯌꯥꯎꯅ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯡꯅꯝꯈꯣ.
ꯑꯗꯨꯒꯅꯦ ꯆꯦꯡꯒꯤꯁꯨ ꯆꯦꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯡꯒꯦ ꯈꯟꯒꯅꯨꯀꯣ ꯍꯣꯏ ꯁꯤꯟꯅꯤꯡꯂꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯁꯤꯡꯗꯨꯕꯨ ꯏꯇꯩꯅ ꯀꯃꯥꯏꯅ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯏꯆꯦ ꯏꯇꯩꯗꯤ ꯊꯕꯛ ꯁꯨꯗꯅ ꯁꯦꯟ ꯇꯥꯟꯕꯁꯨ ꯅꯠꯇꯅ ꯅꯣꯏꯅ ꯐꯥꯖꯤꯜꯂꯒ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒ ꯁꯨꯝ ꯊꯝꯂꯒ ꯂꯩꯔꯒ ꯃꯗꯨꯗ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤꯌꯦ ꯍꯩꯄꯥ ꯁꯥꯕꯤ ꯑꯩꯅ ꯉꯁꯤ ꯅꯣꯏꯗ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯃꯜ ꯑꯩꯅ ꯄꯥꯔꯤ ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯁꯤꯡꯗꯨꯒ ꯃꯥꯟꯅꯔꯕ ꯃꯇꯝꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯊꯤꯡꯂꯛꯄ ꯃꯤꯗꯣ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯖꯁꯅꯨ ꯑꯩꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯃꯌꯥꯗꯨꯗ ꯅꯝꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯤ ꯍꯧꯖꯤꯛ ꯌꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯉꯝꯅꯅꯕ ꯇꯧꯒꯅꯤ ꯀꯔꯤꯕ ꯑꯗꯨꯗꯤ ꯅꯪꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯁꯨꯔꯤꯁꯤꯗꯤ ꯂꯦꯝꯅꯒ ꯅꯠꯇꯦꯅꯦ ꯁꯦꯟ ꯄꯥꯔꯤꯕꯅꯦꯕ ꯐꯩ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤꯗꯅ ꯏꯃꯥ ꯄꯥꯕ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯁꯤ ꯇꯨ ꯄꯥꯛꯄꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯌꯥꯗꯁꯨ ꯑꯃꯗꯁꯨ ꯅꯝꯅꯤꯌꯦ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯟꯒꯅꯨ ꯏꯆꯦ ꯏꯇꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯏꯇꯩ ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯄꯨꯕꯤꯌꯨꯀꯣ ꯑꯩ ꯏꯇꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯝꯃꯟꯗꯅ ꯑꯩꯁꯦ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯏꯀꯥꯏꯕ ꯈꯪꯗꯣꯏꯅꯣ ꯅꯪꯁꯨ ꯏꯃꯨꯡꯁꯤꯗꯒꯤ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯒꯤ ꯏꯅꯤ 이때 그리버 그쇼 하이데 ꯑꯗꯣ ꯏꯇꯩ ꯅꯪ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯁꯥ ꯄꯨꯝꯕ ꯏ ꯉꯥꯛꯇ ꯉꯁꯥꯏꯈꯩ ꯎꯗꯦ ꯑꯗꯨꯒ ꯅꯆꯤꯟꯗꯁꯨ ꯈꯨꯃꯣꯠ ꯑꯃ ꯀꯔꯤꯕꯨ ꯆꯥꯔꯨꯕꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯑꯩ ꯏꯇꯩꯒꯤ ꯃꯥꯏ ꯃꯤꯠꯇꯣ ꯇꯥꯊꯣꯛꯄꯤꯒꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯇꯣꯝꯕꯤ ꯅꯪ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕꯤꯔꯛꯀꯅꯨ ꯍꯩꯃꯥ 이때 ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯣꯝꯕꯤ ꯀꯥꯏꯅ ꯀꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯣꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯒꯨꯝ ꯅꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯄꯥꯛꯄꯗꯣ ꯃꯁꯥ ꯏꯁꯣꯛ ꯁꯣꯛꯊꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯄꯥꯛꯄꯗ ꯃꯅꯦꯝꯒ ꯆꯥꯎꯕꯤꯒꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯥꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯄꯥꯛꯄ ꯍꯥꯟꯅꯒꯨꯝꯅ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯁꯝꯄꯣꯠ ꯑꯃꯨꯛ ꯈꯣꯏꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯅꯕ ꯐꯩꯗꯣꯝ ꯑꯃꯨꯛ ꯇꯥꯈꯠꯂꯝꯃꯤ ꯃꯗꯨ ꯑꯃꯨꯛ ꯂꯣꯏꯔꯒ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯅꯕ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡ ꯄꯥꯛꯄ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯄꯥꯛꯄꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯄꯤꯁꯛꯁꯨ ꯃꯦꯝꯃꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯄꯤꯁꯛ ꯍꯥꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯅ ꯃꯥꯏ ꯇꯥꯅꯅꯕ ꯊꯅꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯏꯁꯤꯡꯅꯣ ꯍꯥ ꯍꯥꯏ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯣ ꯄꯥꯛꯄ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕ ꯈꯨꯟ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯨꯕ ꯏꯁꯤꯡꯅꯤ ꯑꯐꯕ ꯏꯁꯤꯡꯅꯤ ꯄꯥꯕ ꯅꯣꯏ ꯅꯄꯥꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯤ ꯀꯔꯤꯅꯣ ꯍꯥ ꯅꯣꯏ ꯅꯃꯥꯅ ꯈꯨꯟ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯎ ꯍꯥꯏꯕ꯭ꯔꯥꯕ ꯅꯠꯇꯦ ꯏꯅꯥ ꯈꯨꯟꯕ ꯄꯤꯁꯛ ꯑꯩꯁꯦ ꯆꯤꯡꯒꯤ ꯂꯣꯛꯀꯤ ꯑꯔꯨꯕ ꯏꯪ ꯂꯥꯎꯕ ꯏꯁꯤꯡꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯟꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯁꯤꯡꯁꯤꯕꯨ ꯄꯤꯁꯛ ꯑꯩꯅ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯀꯔꯤꯒꯤ ꯁꯣꯛꯂꯤꯕꯅꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯣꯛꯀꯤ ꯏꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯁꯣꯛꯇꯨꯅ ꯄꯨꯔꯛꯎ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯣꯛꯂꯨꯒꯦ ꯑꯗꯣ ꯏꯃꯥ ꯏꯟꯖꯥꯡꯁꯤꯃꯇꯪ ꯂꯣꯏꯗꯧꯔꯦ ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯂꯒꯦ ꯌꯦꯟꯁꯥꯡꯗꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯏꯁꯤꯡꯁꯨ ꯍꯧꯖꯤꯛꯃꯛ ꯁꯣꯜꯂꯨꯒꯗꯕꯅꯤ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯤ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯔꯣꯏꯀꯣ ꯏꯃꯥ ꯆꯥꯛꯁꯪꯗ ꯑꯍꯦꯛꯄ ꯁꯧꯒ꯭ꯔꯤ ꯈꯔ ꯂꯩꯔꯝꯕꯗꯨꯒ ꯉꯥꯀꯤꯆꯧ ꯑꯌꯥꯏꯕꯗꯨꯒ ꯊꯣꯡꯕꯅꯤ ꯏꯃꯥ ꯄꯤꯁꯛꯅ ꯑꯃꯨꯛ ꯂꯧꯔꯛꯏ ꯍꯥꯏ ꯒꯙꯥ ꯏꯅꯥ ꯈꯨꯟꯕ ꯄꯤꯁꯛ ꯑꯩꯅꯕꯨ ꯁꯧꯒ꯭ꯔꯤ ꯆꯥꯒ꯭ꯔꯗꯅꯍꯦ ꯁꯧꯒ꯭ꯔꯤ ꯍꯥꯏꯗꯨꯗꯤꯅꯦ ꯂꯥꯏꯔꯕ ꯅꯣꯏꯒꯨꯝꯕꯅ ꯆꯥꯒꯗꯕꯅꯤꯅꯦ ꯄꯥꯛꯄ ꯁꯥꯎꯔꯞꯅ ꯄꯥꯕ ꯏꯅꯥ ꯈꯨꯟꯕꯅ ꯆꯥꯕ ꯉꯥꯀꯤꯆꯧ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯃꯦꯝꯃꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯅꯥ ꯈꯨꯟꯕꯒꯤ ꯏꯟꯁꯥꯡꯒ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡꯒ ꯄꯨꯟꯅ ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯣꯡꯖꯤꯜꯂꯤꯕꯅꯣꯅꯦꯍꯦ
Ima, saugriduna lairaba ai chajarage. Aduga yensang de yauriba nga aduna khantoklaga ina khunba noi charo. Karino mana nganglisina? Aibo wakhal lama ita tadrine. Ai, insang thongko. Nang ai ge sing sokpa chat kya haibra, chat loi haibra. Baba, ai soklurage. Pakpane ising kona chawba ma pairaga ising sokna na bachat ke tawbaga tombi ga chawbi ga do hakam wa chandana ma pana thorakli. Aduga tombi na. Ai sila ki tai. Nang di karigi magi matung inga doriba. Aduga ne nang nangarang pukiba ising kona ni do puraga lau ko. Madu mangba yaba nate. Mingondagi sen singaktabagi matlaga purakpa ising koni. Hai, aduga ne ngarangge dumaina ngasisu hek chienge tawraba nayu mingko su lawni. Nasi singdugi manakta chalaga sen su thawni haiba nang khangu ko. Adu oirabadi nasi singi yumsu kaidedana. Cheloi baba. Masi yumsu kahe ningdraba maline. Nasi gaina di nongmudasu manaw ama leiri kaina hanna phabu yenglakpasu nataba. Ai, kara thuna ising puraga lau ko thabak yamna lei. Baba, ai itai gi matung inaraga itai se ai senaruge natradi ma mu chenkhine ba baba. Isa tombiya asing sabi namai namito tatholucho mi sangak tangaire ne. Chango yam yeningdrei pa. Napan hairi buse tadro tombiya. Chango ne aduga ne nabungani do amukta hodoglam. Ngamaroi. Ta sauga tayai ga se kari charga tumbano khangde. Moi ani gi kapu hek changlaba khunnam thima chade. Kangkhal ga haidok lurde. Pummi duni so hon baga ngamde. Imasu adu khangdana ne moi ani se hodok patalabani. Adudi mai me ka tadringai da khul da thoklaga wari ngangluge aduga sen su khara thauruge. Aibu itai gi matung inarubana phadoi zatlane. Aduga ibani hekta sen khraba. Adudi ai senga sana lupa kharaga yumsiluga pukhige. Jawina karino mana tawdoise masi senadaba yade. Somdana pakpa ngasisu heloi thopam chingi loktuda ising sokpa amuk lakpa ubadada heloi atombi do pungangakre. Aduga ngasidi heloi tarit maksu leibanina pakpa na lokta ising sokpa lakpa ubaduda heloi singadu moigi sanafamda taibangmi ising sokpa lai haiduna sauningbasu phawrami. Aduna heloi singaduna pakpabu angauba semduna awaba pirage haina khalami. Adubo heloi atombi dumadi pakpagi maithong lotsinduna thamriba awabado yamna munna khanglami. Karigino mana ngasi amuk mafam asida ising sokpa laklibase. Masigi chingi lok asidi taibangmi amatta kidana lakna khidrabani. Aduga mana toina dum laklibase. Nate masibu ngarangi do pindriba zatla. Aidi masi chayol amamu ngaudana wakhal tadabida mayumda leiramgadrana khaluraga. Masigi nupase matik mathaunadi leibazani. Adunani ngarangaina atuk thina otlabasu ngasi masada karimata tawdabagumna ising sokpa amuk hana laklibase. Adubo nupasigi maithongda tariba awaba mami mamitta ningamdabagi midyengsimadi ai khangningi. Hello yamana. Atombi nang kari khalino taibang mi sida namit kuptang kai aduk munna yengliba dubo. Hello yamana mo. Ai khoy atombi se taibang mi si pahamba maliko. Taning de ise noise. Ado iche masigi taibang mi se ngarang iche hoi leitringai dasu ising kon achouba ani pairaga ising sokpa lakpani. Hello yamana. Singkhongda tahoba ising kon ani dura. Aduga nangna taibang mi se karimata tawkhidabro. Nupa sige masada leiriba asukpa mayam ase yengo. Ngarangdi masa pumba I ngaktani. Aina mase chingmai tungna tingkhang marakta kuipu pubada natana singsang asi phawba puribani. Adudagi hendoktana aina mangonda phatta haudi amot akai kaya mana pizaribasi. Aduga ya sanglakpaga chingkhongda mu putharaklaga langseklamine. Heloi masi singaduna. Aduga kamaina ngasi ising sokpa munglakliba. Atombi nangi wase aikoi thazade.
ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯁꯦ ꯁꯤꯕ꯭ꯔꯥ ꯉꯥꯎꯕ꯭ꯔꯥ ꯑꯃ ꯇꯧꯔꯗꯕꯅꯤ. ꯑꯁꯦꯡꯕꯅꯤ ꯏꯆꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯁꯤ ꯎꯔꯒ ꯌꯥꯝ ꯉꯛꯂꯤꯕꯁꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯛꯄ ꯀꯧꯕꯅꯤ. ꯃꯥꯒꯤ ꯌꯨꯝꯒꯤ ꯋꯥꯔꯤꯁꯨ ꯉꯔꯥꯡ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯅ ꯀꯞꯇꯅ ꯌꯥꯝꯅ ꯂꯤꯔꯤꯅꯤ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯁꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯌꯦꯡꯉꯨ. ꯏꯆꯦ ꯍꯣꯏꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯗꯗꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯈ꯭ꯔꯦꯅꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯥꯛꯄꯅ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯑꯁꯤ ꯎꯔꯒ ꯃꯣꯃꯣꯟꯗꯣꯛꯂꯤꯕꯗꯤ? ꯑꯣ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯄꯪꯕꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯎꯕꯗ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯕꯗꯧꯅ ꯇꯧꯏ. ꯑꯗꯨꯗꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯁꯤꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯀꯌꯥꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯉꯔꯥꯡ ꯐꯅ ꯊꯤꯅ ꯂꯥꯛꯅꯔꯕꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯤꯕꯁꯤ. ꯃꯔꯝꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕ ꯑꯋꯥꯕꯗꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯋꯥꯕꯗꯨꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯅꯠꯇꯦ ꯇꯥꯛꯄꯅꯤꯅꯦ. ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯅ ꯃꯃꯤꯠ ꯑꯣꯟꯗꯅ ꯌꯦꯡꯂꯤꯕ ꯑꯁꯤꯅ? ꯍꯦꯂꯣꯏ ꯃꯆꯦꯁꯤꯡ ꯑꯗꯨꯅ, ꯑꯩꯃ ꯀꯩꯅꯦꯒꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ? ꯑꯇꯣꯝꯕꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦꯍꯦ. ꯂꯥꯛꯎꯅꯦ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪ ꯌꯥꯎꯗꯦ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯦ ꯑꯩꯈꯣꯏꯗ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯍꯥ, ꯑꯗꯨꯗꯤ ꯃꯥ ꯃꯁꯥꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ. ꯃꯗꯨꯗ ꯄꯥꯛꯄꯅ, ꯅꯪ ꯑꯩ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯂꯣꯠꯂꯤꯅꯣ? ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯨ ꯄꯨꯔꯣ, ꯑꯩ ꯅꯣꯏꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯕꯗꯤ ꯉꯥꯎꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ, ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯅꯪꯉꯣꯟꯗ ꯐꯥꯎꯗꯕ꯭ꯔꯥ? ꯐꯥꯎꯗꯦ, ꯀꯤꯗꯦ. ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯪꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯅ ꯑꯩꯒꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯃꯅꯤ. ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯥꯟꯅꯁꯨ ꯑꯩꯒꯨꯝꯕ ꯍꯦꯂꯣꯏ ꯑꯃꯒ ꯅꯪꯒ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯅꯠꯇꯦ, ꯊꯦꯡꯅꯗ꯭ꯔꯤ. ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ, ꯑꯩꯒꯤ ꯏꯆꯦꯁꯤꯡꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯗ꯭ꯔꯤꯉꯩ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏꯔꯕ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯕꯨꯅꯤ. ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯅꯪꯒ ꯊꯦꯡꯅꯕꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯒ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯩꯗꯤ ꯉꯔꯥꯡ ꯅꯪꯒꯤ ꯍꯔꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯕ ꯍꯥꯏꯈꯤꯕꯁꯨ ꯂꯩꯈꯤꯗꯦ. ꯑꯩꯗꯤ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯅꯁꯥ ꯋꯥꯍꯟꯕ, ꯅꯁꯥꯗ ꯑꯁꯣꯛ ꯑꯀꯥꯏ ꯄꯤꯕ, ꯇꯤꯟ ꯀꯥꯡ ꯑꯃꯣꯠ ꯑꯀꯥꯏ ꯄꯤꯖꯈꯤꯕ ꯈꯛꯇꯅꯤ. ꯍꯣꯏ, ꯅꯪꯒꯤ ꯃꯤꯠꯇꯕꯨꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯅꯕ ꯑꯣꯏꯅ ꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯤꯕ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨ. ꯁꯤꯗꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯂꯤꯕ ꯐꯪꯖꯈꯤ. ꯅꯪꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯕꯤꯈꯤ. ꯃꯤꯅꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯍꯔꯥꯎꯍꯟꯈꯤ, ꯅꯣꯛꯍꯟꯕꯤꯈꯤ. ꯃꯅꯤꯡ ꯇꯝꯅ ꯃꯤ ꯑꯃꯒꯨꯝꯅ ꯀꯣꯏꯄꯨ ꯄꯨꯕꯤꯈꯤ. ꯍꯦꯂꯣꯏ ꯑꯇꯩ ꯑꯗꯨꯅ, ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯁꯦ ꯍꯦꯂꯣꯏꯅꯤ, ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ. ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯗꯧꯅꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ. ꯍꯣꯏ, ꯑꯩ ꯈꯪꯉꯤ ꯏꯆꯦ. ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ. ꯃꯥꯕꯨ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕꯤꯒꯅꯨ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ ꯏꯆꯦ. ꯌꯥꯔꯣꯏ, ꯇꯥꯏꯕꯪ ꯃꯤꯗ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ. ꯅꯨꯡꯁꯤꯗꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯅꯦ ꯍꯌꯦꯡ ꯃꯤ ꯈꯔ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯀꯅꯤ, ꯍꯪꯆꯤꯠꯅ ꯈꯔ ꯑꯃꯨꯛ, ꯃꯁꯦꯝꯅ ꯈꯔ ꯌꯥꯝꯅ ꯑꯃꯨꯛ. ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯁꯜꯂꯒ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯣꯗꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯤ. ꯃꯗꯨ ꯍꯦꯛ ꯊꯨꯡꯍꯜꯂꯨꯕꯗꯒꯤꯗꯤ ꯈꯨꯜ ꯍꯨꯞꯂꯒ ꯂꯥꯛꯂꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯥꯎꯔꯨꯔꯒꯅꯅꯦ ꯃꯣꯏꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯗꯅ, ꯄꯨꯡ ꯊꯤꯟꯗꯅ, ꯃꯤ ꯃꯌꯥꯝ ꯍꯨꯞꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯒꯗꯧꯔꯤꯕꯅꯤꯅꯦ. ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯐꯥꯈꯤꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯏꯆꯦ, ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯤꯌꯦ. ꯃꯥꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ, ꯃꯕꯨꯛ ꯐꯩ, ꯃꯊꯃꯣꯏ ꯁꯦꯡꯉꯤ, ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯗꯦ, ꯃꯤꯅꯝꯕ ꯃꯇꯧ ꯎꯠꯇꯤꯌꯦ. ꯍꯩꯃꯥ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦꯗꯅ. ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯍꯦ ꯇꯥꯏꯕꯪ ꯃꯤ,
ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯇꯨꯡ ꯏꯟꯅꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯕ ꯃꯐꯝꯗ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯄꯨ ꯊꯥꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯗ ꯋꯥꯗꯨꯅ ꯁꯤꯖꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯪꯄꯤꯗ ꯀꯩꯅꯣ ꯄꯤꯖꯕꯗ ꯃꯧꯅꯗꯨꯅ ꯁꯤꯖꯔꯕ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯑꯩꯕꯨ ꯄꯨꯕ ꯍꯧꯔꯣ ꯍꯩꯃꯥ ꯃꯥꯒꯤ ꯃꯇꯧꯗꯨꯁꯤ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯀꯤꯁꯜꯂꯛꯑꯦꯗꯅ ꯑꯇꯣꯝꯕꯤ ꯅꯪ ꯏꯟꯅꯔꯛꯇꯧꯔꯤꯕ꯭ꯔꯥ ꯏꯟꯅꯔꯛꯑꯅꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯀꯅꯥ ꯈꯪꯅꯤ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯍꯦ ꯁꯛ ꯐꯖꯕ ꯇꯥꯏꯕꯪ ꯃꯤ ꯏꯟꯅꯔꯛꯂꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯗꯨꯒꯅꯦ ꯁꯦꯔꯥꯟꯕ ꯋꯥꯔꯤꯒ ꯂꯤꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯕꯨ ꯊꯦꯝꯅꯅꯕꯒ ꯍꯣꯠꯅꯔꯛꯂꯕ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯉꯦ ꯈꯪꯉꯨ ꯑꯁꯦꯡ ꯑꯁꯦꯡꯕꯗ ꯈꯪꯅꯅꯕ ꯑꯩꯕꯨ ꯅꯣꯏꯒꯤ ꯃꯍꯩꯗ ꯑꯩꯕꯨ ꯉꯥꯎꯍꯟꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯧꯍꯟꯗꯨꯅ ꯄꯨꯕꯤꯔꯣꯗꯅ ꯍꯩꯃꯥ ꯁꯤꯗꯤ ꯖꯇꯥ ꯑꯃꯅꯤꯅꯦꯍꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯃꯥꯕꯨ ꯍꯨꯟꯗꯤ ꯍꯨꯟꯖꯦꯛꯄꯤꯔꯝꯒꯅꯨꯀꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯎ ꯍꯣꯏ ꯍꯣꯏ ꯑꯇꯣꯝꯕꯤ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯄꯥꯛꯄꯕꯨ ꯁꯨꯝꯗꯨꯅ ꯉꯥꯎꯍꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯎꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯥꯛꯄꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄꯗꯤ ꯄꯤꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯛꯄꯕꯨ ꯇꯤꯟꯕꯣꯝ ꯑꯣꯛꯈꯩ ꯀꯔꯤꯃꯠꯇ ꯃꯁꯥꯗꯨ ꯂꯦꯡ ꯑꯣꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯄꯨꯔꯛꯂꯒ ꯆꯤꯡꯈꯣꯡꯗ ꯄꯥꯛꯄꯕꯨ ꯊꯅꯝꯂꯤ ꯑꯗꯨꯒ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯤꯡꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯁꯤꯡ ꯑꯗꯨ ꯆꯤꯡꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯌꯥꯝ ꯊꯨꯅ ꯆꯤꯡꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯄꯥꯛꯄꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯨꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯀꯌꯥꯗ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯄꯥꯛꯄꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦꯗ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯗꯧꯕ ꯄꯥꯝꯃꯨꯔꯦ ꯑꯗꯨꯕꯨ ꯍꯜꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯄꯥꯛꯄꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯏꯃꯤꯡꯃꯛꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯗꯨꯗꯤ ꯄꯥꯛꯄꯁꯦ ꯍꯧꯗꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯨꯔꯥꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯥꯛꯄ ꯃꯁꯥꯗ ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯑꯗꯨꯗꯤ ꯄꯥꯛꯄꯁꯦ ꯍꯧꯗꯣꯛꯂꯒꯦꯀꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯄꯥꯛꯄꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯏꯁꯤꯡ ꯀꯣꯟ ꯑꯃꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯛꯄꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯏꯁꯥꯁꯨ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯗꯦ ꯏꯁꯥ ꯁꯣꯛꯊꯕ ꯋꯥꯕꯁꯨ ꯀꯔꯤꯃꯠꯇ ꯐꯥꯎꯔꯝꯗꯦ ꯈꯪꯗ꯭ꯔꯦꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯄꯥꯕꯗꯣ ꯏꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯃꯥ ꯄꯥꯕꯅ ꯃꯣꯏꯗꯒꯤ ꯄꯨꯈꯤꯕ ꯁꯦꯟꯗꯣꯏꯗꯨꯒ ꯑꯩꯅ ꯃꯣꯏꯗ ꯂꯩꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯒ ꯑꯃꯨꯛꯇ ꯄꯥꯊꯣꯛꯇꯨꯅ ꯌꯦꯡꯂꯒꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯣꯟꯁꯤ ꯀꯣꯛ ꯊꯛꯇ ꯍꯦꯛꯇ ꯊꯥꯡꯒꯠꯂꯒꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯁꯨꯛ ꯆꯥꯎꯕ ꯏꯁꯤꯡ ꯀꯣꯟꯁꯦ ꯄꯨꯔꯒ ꯃꯈꯣꯡꯁꯦ ꯀꯌꯥꯗ ꯀꯟꯅ ꯊꯥꯡꯂꯒ ꯆꯠꯂꯤꯕꯅꯣꯅꯦ ꯃꯁꯤ ꯃꯄꯥꯡꯒꯜꯗꯤ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯥꯅ ꯃꯄꯥꯡꯒꯜ ꯀꯟꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯌꯥꯝꯅ ꯁꯥꯡꯉꯤꯅꯦ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯑꯣ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯍꯩꯃꯥ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯔꯦꯗ ꯂꯝꯕꯤ ꯃꯄꯥꯟꯗꯒ ꯑꯃꯥꯡꯕ ꯄꯛꯇꯧꯗ ꯇꯧꯁꯤꯜꯂꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯇꯨꯀꯠꯆꯩꯗ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯄꯥꯛꯄ ꯁꯧꯔꯞꯅ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯂꯝꯕꯤ ꯃꯇꯥꯏꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯕꯨ ꯃꯌꯨꯝꯗꯒ ꯑꯃꯥꯡꯁꯤꯡ ꯁꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣ ꯄꯥꯛꯄꯁꯤꯃꯗꯤ ꯁꯤꯒꯨꯝꯕ ꯑꯃꯣꯠꯄꯁꯦ ꯌꯥꯗ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯄꯥꯛꯄꯁꯤ ꯃꯁꯥꯁꯨ ꯅꯥꯟꯖꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ
Kana kanano asida suktok paithoktana makutta chaiga pairaga leiribasing asina. Karigino pabaga ibayani makutta chaiga pairaga leiribasina. Moigise aibo phuge hairibra. Aduga imasu chaubisu tombisu aingonda asuk sauna yengdibasinati aisi phuge haibadine. Pisakna yam sauna laurai. Hey, minai masa! Ngarang ising sokpa chatkibadubo ngasi ayukoida ising puraga laibadubo ngarang nang noigi nama napa sibaduga unaba chaluribro ha Ngarang nang na yumda halaktabada yumsigi minai oibinaba thabak subinaba leitaba aikhoi kayam wakre ha law nang ngasidi khangani dana ngarangi kolik amangba phawba phengdribani ngarang su sak thongbagi inabada ima isa samphoida eda khaglibani ba Chawina Nang ngarang yumda halaktribado karigino haibani Nangna kok khungsu paibidadana nungthilsu tumba yadre numidangsu tumba yadredana ai Achauba yaima noi ani chai pairaga gari dubo kana phunabaro chalo ne masigi minai masa se phudaruro ne Tomana Chauba nang hana phuba hor ai tapna phurake Chawbana amu Tallibani Pigling ay day bani say pakpana tina hege purakpado sumning singlakpagi wat nang sura ay sunini Ay noy ni ngamdraba natro ay tawgiyo Pisak na sinsilaklaga pakpagi mathabakta kaurami Maduda pakpagi makokta puriba ising yawba kon achoba do pisaki makokta joro loina haizili Maduda pisak hena amuk sauduna mana pairiba chayeduna pakpagi masada puraklami Pisak aingonda asuk jamba ising sibo haijilakpa nang ngasidi pisak ay kanano ay ba chapchaba mo khangenge ba Pu hai mithibong noi ani su napagi mateng panguni noi ani bo napa mathantana pakpa se phurabadi napa se wabana loidani ne ise paba se mutta kham as kamai tawni ai gi pakpa se phajana phubire haiba ise paba se mutta kham haibani is Aigi pakpa kaina nang ne namma de sokhataga kawkani ko Somdana pisakto pakpada phubada waraduna makhada phamthakirame adubu pakpadi asawba pendaba mayamaduna khutum singduna chaina phaudaba mi amagumna tumina leptuna leirami aduga tawriba matau singado lekai mi singdi kumhai gumna leptana yengduna leinirami khara amadi pakpagi mating pangninglabasu pangbadi ngamda khaya chiktuna yam nungaitana yengbasu yaurami aduga pisaktu sorphi pha holaga pakpana purakpa ising kona du lokhattuna makokta thangalaga ayawba ising khara adu chiraga thaknana bu honarami ising de sidi loina loire haido khredana Hey mama ising khujayam te bothorau ne hey wabana sidore ne Lairaba mithibo Sara helaga sarokpa minai masasi aina asuk thina phurabasi phawba karimatana chungdana leptuna leine Hai shooting daba lamja sara noi ani haju phawba pakpase phude ne yelaga leine tro Hai noi ani napa aina haiba yadrabani na napa gi leiriba lowing ko singsei noi ani da machet amat de hekpiro hey Hai napa na haribase tadabrani noi ni bo changune pakpase mukta thina phune he yare khara phuradi pakpasu sauradine kainom tawbani piglingai da mathandaga mi ani ahunga phunarakpani nangna pakpagi misang asuk yamna sangi base karigino ha nang ai gi pakpase yam pambaraba pamine aingonda pirodana isia pakpase ai dalaga thamjage ba kari haiba nang yam pamladine na yadu phaktologa pakpase namsilaura ha yai kaide aingonda pibu pini hairadi Tombidu chawbigi matawaduda amuk khambalaktana tombida sungsinduna masam phoiduna moi ani thongaladuda phunarai aduga somdana tombaga chawbaga do mapaki badagi pakpada sensinduna pakpabu phurami tawriba mayamadu heloya tombi aduna uraga pakpana mangonda liriba wari singadu achumbani haiba thajarami adubu heloya tombina hauzik phawadi pakpagi mating karimata di panglamde tumina kurak onduna manak nakpa u pambi amada tongduna tuminna yengduna leirami
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒꯅ ꯄꯥꯛꯄꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯁꯨꯝ ꯐꯨꯕ ꯑꯗꯨꯗ ꯄꯥꯛꯄꯗꯨ ꯑꯁꯥꯎꯕ ꯈꯪꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯦꯜꯂꯛꯇꯨꯅ ꯄꯥꯛꯄꯅ ꯀꯤꯟ ꯍꯥꯏꯖꯤꯟꯗꯅ ꯇꯥꯁꯤꯜꯂꯒ ꯇꯣꯝꯕꯒꯤ ꯃꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯄꯥꯛꯄꯒꯤ ꯀꯤꯟꯖꯥꯎ ꯑꯗꯨꯅ ꯍꯦꯛ ꯄꯥꯟꯕꯒ ꯇꯣꯝꯕꯗꯣ ꯂꯩꯃꯥꯏꯗ ꯎꯞꯄꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯥꯔꯒ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯇꯨꯡ ꯍꯜꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯄꯥꯛꯄꯒꯤ ꯃꯈꯣꯡ ꯑꯆꯧꯕ ꯑꯗꯨꯅ ꯆꯥꯎꯕꯒꯤ ꯃꯅꯒꯟꯗ ꯍꯥꯏꯖꯤꯟꯗꯅ ꯀꯥꯎꯕꯗ ꯆꯥꯎꯕꯗꯨ ꯎꯞꯄ꯭ꯔꯥꯡ ꯎꯞꯄꯒ ꯐꯅ ꯁꯥꯡꯅ ꯁꯤꯠꯂꯒ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯈꯥꯝꯅ "ꯍꯤꯡꯆꯥꯕꯤ, ꯅꯣꯏ ꯑꯅꯤꯕꯨ ꯈꯠꯅꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨꯅꯦꯍꯦ! ꯅꯣꯏ ꯑꯅꯤ ꯈꯠꯅꯕ ꯈꯥꯝꯂꯤꯉꯩꯗ ꯅꯕꯨꯡ ꯑꯅꯤꯁꯦ ꯄꯥꯛꯄꯅ ꯂꯤꯟꯅ ꯍꯪꯉꯣꯏ ꯎꯝꯕꯗꯧꯅ ꯎꯝꯈꯤꯗꯧꯔꯤꯅꯦ, ꯃꯤꯅꯥꯏ ꯄꯥꯛꯄꯅ!" ꯃꯃꯥ, ꯑꯩ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯄꯥꯛꯄꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯪ ꯈꯨꯜ ꯇꯥꯛꯎ, ꯈꯨꯜꯒꯤ ꯃꯤ ꯈꯣꯝꯃꯨ, ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ "ꯑꯣꯍꯣꯏ ꯃꯣꯏ ꯃꯄꯥ! ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ! ꯃꯤ ꯍꯥꯠꯂꯦ! ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ! ꯑꯩꯈꯣꯏꯗꯒꯤ ꯁꯦꯟꯁꯨ ꯂꯧꯈꯤꯕ, ꯁꯅꯥꯁꯨ ꯍꯨꯔꯥꯟꯈꯤꯕ, ꯏꯆꯥꯅꯨꯄꯤꯁꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯦꯝꯅ ꯆꯥꯔꯒ ꯇꯨꯝꯂꯒꯁꯨ ꯑꯃꯨꯛ ꯂꯩꯁꯤꯟꯕ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯒ ꯄꯥꯛꯄꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯦ! ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ! ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ "ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯨꯝꯍꯩꯁꯦ, ꯌꯦꯡꯈꯤꯒꯦꯗ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯀꯦꯗꯣ." "ꯍꯥꯏꯃ, ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂꯣ? ꯀꯅꯥꯃꯠꯇ ꯍꯦꯛ ꯆꯦꯟꯊꯣꯔꯛꯇꯦꯃꯦ!" "ꯑꯣ, ꯑꯩꯈꯣꯏꯅꯗꯤ ꯈꯨꯟꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯍꯌꯦꯡꯁꯦ ꯁꯔꯦꯡꯅ ꯈꯨꯜꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛꯀꯧꯒꯦ ꯈꯟꯖꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯗ ꯀꯅꯥꯃꯠꯇ ꯍꯦꯛ ꯆꯪꯕꯤꯔꯛꯇꯦꯀꯣ." ꯑꯍꯜ ꯑꯃꯅ "ꯀꯔꯤ? ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯁꯔꯦꯡꯅ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯕ? ꯑꯥꯏ ꯃꯦꯝꯃ, ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ?" ꯑꯍꯜ ꯈꯔꯁꯨ "ꯈꯨꯜ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯃꯛ ꯐꯥꯔꯒ ꯈꯨꯜꯒꯤ ꯁꯪꯂꯦꯟꯗ ꯄꯨꯈꯠꯂꯒ ꯋꯥꯔꯛꯀꯦꯅꯦ?" ꯍꯅꯨꯕꯤ ꯃꯧ ꯈꯔꯅ ꯑꯃꯨꯛ "ꯃꯔꯥ ꯂꯩꯕ ꯃꯤꯗꯣ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯃꯤꯒꯤ ꯁꯦꯟꯁꯨ ꯂꯧꯕꯤꯕ, ꯃꯌꯨꯝꯗꯁꯨ ꯂꯩꯁꯤꯟꯕꯤꯕ, ꯃꯆꯥꯁꯨ ꯂꯧꯕꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯅꯥꯏꯅ ꯅꯤꯡꯊꯧ ꯁꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯒ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯔꯕ꯭ꯔꯥ ꯏꯕ? ꯑꯩꯈꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯅꯦꯗꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯂꯛꯇ꯭ꯔꯦꯅꯦ? ꯍꯥꯏ ꯅꯨꯄꯤ ꯃꯌꯥꯝ, ꯂꯥꯎ, ꯃꯔꯥ ꯂꯩꯕ ꯑꯐꯥꯎ ꯁꯥꯕꯁꯦ ꯐꯥꯔꯒ ꯋꯥꯔꯛꯁꯤ ꯂꯥꯎ." ꯃꯧ ꯑꯃꯅ ꯈꯔ ꯍꯧꯅ "ꯍꯥꯏꯒꯨꯝꯃꯗꯅ ꯁꯔꯦꯡ ꯆꯥꯗꯕ ꯀꯥꯏꯗꯣ ꯀꯨꯏꯔꯦꯀꯣ, ꯑꯗꯣ ꯄꯥꯛꯄꯁꯤꯗꯤ ꯂꯥꯟꯗꯤ ꯂꯥꯟꯖꯗꯕ ꯑꯉꯥꯡꯅꯤꯀꯣ. ꯍꯣꯏꯗ, ꯑꯗꯨ ꯁꯨꯝ ꯈꯜ ꯂꯩꯔꯤ ꯌꯥꯄꯣꯟꯇꯦ. ꯁꯔꯦꯡꯕꯨ ꯄꯤꯖꯅꯤ ꯍꯥꯏꯔꯕꯗꯤ ꯑꯆꯨꯝ ꯃꯔꯥꯟꯒ ꯊꯤꯔꯣꯏꯁꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯈꯪꯆꯦꯠ ꯍꯦꯛꯇ ꯁꯦꯠꯂꯕꯅꯤ." ꯁꯔꯦꯡ ꯄꯤꯖꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕ ꯂꯣꯏꯅ ꯂꯥꯛꯂꯤꯅꯦ. ꯈꯪꯅꯤꯗꯅ, ꯃꯤꯅꯥꯏ ꯃꯆꯥ ꯑꯃ ꯉꯁꯤꯗꯤ ꯈꯪꯒꯅꯤ. ꯍꯥꯏ, ꯅꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯝ ꯐꯣꯏꯅꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯏꯃꯥ, ꯂꯣꯏꯔꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯩꯈꯣꯏ ꯇꯣꯞꯕꯤꯒꯤ ꯃꯁꯝ ꯑꯐꯥꯕ ꯑꯁꯤꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ. ꯑꯩꯒꯤ ꯁꯝ ꯑꯐꯥꯕ ꯀꯥꯏꯗ? ꯏꯆꯦꯒꯤꯅꯦ ꯁꯝ ꯐꯥꯔꯤꯁꯦ. ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯈꯨꯠꯁꯦ ꯏꯆꯦꯒꯤ ꯁꯝꯗ ꯂꯣꯏ ꯄꯨꯟꯁꯤꯟꯈ꯭ꯔꯦ. ꯇꯞꯅ ꯂꯧꯊꯣꯛꯅꯁꯤ ꯑꯗꯨꯗꯤ. ꯑꯩꯌꯨ ꯏꯃꯥ. ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯁꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ. ꯃꯁꯥꯂꯤꯉꯩꯅꯦ. ꯍꯩ, ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ. ꯑꯩꯒꯤ ꯁꯦꯟꯁꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ. ꯅꯌꯨꯝ ꯃꯤꯡꯈꯣꯜꯁꯨ ꯑꯩꯅ ꯂꯧꯒꯅꯤ. ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯈꯨꯜꯒꯤ ꯋꯥꯌꯦꯡꯁꯪꯗ ꯄꯨꯜꯂꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯒ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯦꯕ. ꯃꯃꯥ, ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯅꯦ. ꯑꯩ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯤꯁꯛꯀꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯄꯥꯛꯄꯕꯨ ꯆꯩ ꯉꯥꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯄꯥꯛꯄ ꯃꯕꯨꯅꯦ ꯅꯨꯡꯁꯤꯕꯣꯏ ꯀꯩꯕꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯥꯛꯄꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯣ, ꯄꯥꯛꯄꯁꯤ ꯀꯞꯂꯤꯕ꯭ꯔꯅꯦ? ꯄꯥꯛꯄ, ꯀꯔꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ. ꯑꯩꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯈꯤꯒꯦꯗꯅ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ. ꯀꯔꯤꯃꯠꯇ ꯈꯟꯒꯅꯨꯀꯣ. ꯅꯪꯒꯤꯗꯃꯛꯇ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩ ꯂꯩꯔꯤ." "ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ
ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯄꯥꯛꯄꯁꯤꯗ ꯅꯨꯡꯁꯤꯔꯤꯕ ꯀꯥꯏꯗꯨꯔꯅꯦ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯃꯤꯍꯨꯟꯒꯁꯤ ꯇꯤꯡ ꯇꯤꯡ ꯄꯪꯆꯣꯡꯗ ꯆꯣꯡꯅꯩ ꯑꯦ ꯌꯦꯡꯉꯨꯅꯦ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯥꯛꯄꯁꯤ ꯐꯥꯔꯒ ꯏꯪꯗꯅ ꯄꯨꯈ꯭ꯔꯦꯅꯤ ꯑꯩꯒꯤ ꯄꯥꯛꯄꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯕꯤꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯒꯤ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯄꯥꯛꯄ ꯐꯥꯔꯒ ꯄꯨꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯅ ꯂꯩꯍꯧꯔꯤꯁꯤꯕꯨ ꯃꯣꯏꯁꯤꯅ ꯄꯥꯡꯗꯤ ꯄꯥꯡꯗꯕ ꯃꯤꯗꯤ ꯐꯕ ꯀꯥꯏꯗꯨꯅꯤꯅꯦ ꯄꯦꯟꯗꯕ ꯑꯐꯕ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦꯀꯣ ꯈꯔ ꯂꯩꯔꯒ ꯄꯥꯛꯄꯒꯤ ꯐꯤꯕꯝꯁꯦ ꯅꯣꯏꯗꯁꯨ ꯑꯃꯨꯛ ꯐꯪꯖꯁꯅꯤꯍꯦ ꯄꯥꯛꯄꯁꯤꯗꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯎꯈꯣꯡ ꯑꯆꯧꯕ ꯑꯃꯗ ꯄꯨꯟꯈ꯭ꯔꯦꯅꯤ ꯀꯩꯅꯣ ꯃꯣꯏꯁꯤꯕꯣ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯟꯒ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗꯕ ꯖꯥꯠꯂꯣ ꯏꯁ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯐꯠꯃꯟꯗꯦꯍꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯛꯄꯕꯨ ꯈꯨꯜꯒꯤ ꯋꯥꯌꯦꯟꯁꯪꯒꯤ ꯎꯈꯣꯡ ꯑꯆꯧꯕ ꯑꯗꯨꯗ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯛꯄ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯀꯔꯤꯃꯠꯇꯁꯨ ꯇꯧꯒꯦ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯇꯤꯟꯅꯕ ꯂꯝꯍꯦꯟꯕ ꯑꯣꯛꯇꯕ ꯅꯍꯥ ꯈꯔꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯄꯥꯛꯄꯗ ꯐꯨꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯍꯜ ꯈꯔꯅ ꯄꯤꯁꯛꯀꯤ ꯃꯤꯆꯪꯁꯤꯡꯗꯨꯅ ꯄꯥꯛꯄꯗ ꯃꯔꯥꯜ ꯀꯌꯥ ꯁꯤꯗꯨꯅ ꯄꯥꯛꯄꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯄꯤꯁꯛꯇ ꯄꯤꯗꯨꯅ ꯄꯥꯛꯄꯕꯨ ꯈꯨꯜꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯔꯝꯃꯤ ꯃꯗꯨꯗ ꯄꯤꯁꯛꯅ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯧꯕꯤꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯩ ꯇꯁꯦꯡꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯄꯥ ꯏꯆꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯕꯨꯁꯨ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯁꯝ ꯐꯣꯏꯅ ꯍꯟꯕꯁꯤꯒ ꯍꯥꯏꯔꯕꯗꯤ ꯑꯩ ꯈꯤꯇꯪ ꯄꯦꯟꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯁꯔꯦꯡꯅ ꯆꯥꯛꯀꯧꯕ ꯑꯗꯨ ꯀꯧꯖꯔꯔꯣꯏ ꯅꯥꯄꯤ ꯆꯥꯕꯤꯅ ꯑꯣꯏꯅ ꯀꯧꯖꯔꯅꯤ ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯈꯔꯅ ꯍꯥ ꯅꯥꯄꯤ ꯆꯥꯕꯤꯗꯤ ꯆꯥꯅꯤꯡꯗꯦꯗ ꯁꯔꯦꯡ ꯇꯧꯁꯤ ꯑꯗꯣ ꯄꯤꯁꯛ ꯅꯪꯅ ꯄꯥꯝꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯅꯠꯇꯦ ꯄꯥꯛꯄꯁꯤ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯠꯄꯗꯨꯃꯛꯇꯤ ꯑꯩ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯁꯤꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤ ꯃꯁꯤ ꯉꯝꯂꯕꯗꯤ ꯑꯩ ꯁꯔꯦꯡ ꯑꯆꯧꯕꯅ ꯃꯌꯥꯝꯒꯤ ꯆꯥꯛ ꯀꯧꯖꯒꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯏꯁ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯐꯠꯇꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯍꯦꯛꯇ ꯐꯠꯇ꯭ꯔꯦꯅꯦ ꯁꯤꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯔꯨꯗꯅ ꯄꯤꯁꯥ ꯄꯥꯛꯄꯁꯦ ꯏꯄꯥ ꯏꯆꯥ ꯆꯪꯂꯒ ꯏꯈꯨꯠ ꯄꯦꯟꯅ ꯑꯃꯨꯛꯇ ꯐꯨꯖꯒꯦ ꯑꯗꯨꯒ ꯄꯥꯛꯄꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯅꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤꯒ ꯊꯨꯗꯦꯛꯆꯒꯦ ꯌꯥꯏ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯇꯧꯕꯤꯌꯨ ꯀꯥꯏꯗꯦ ꯇꯧꯕꯗꯕꯨ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯡꯅꯁꯤꯀꯣ ꯄꯤꯁꯛ ꯄꯤꯁꯛꯅꯕꯨ ꯋꯥ ꯉꯥꯛꯇꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦꯀꯣ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯁꯤꯡꯒꯩꯕꯥꯛ ꯑꯆꯧꯕ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯎ ꯍꯥꯏꯌꯨ ꯏꯄꯥꯒꯤꯁꯨ ꯑꯃ ꯌꯥꯎꯔꯛꯎ ꯍꯥꯏꯀꯣ ꯈꯪꯒꯅꯤꯗꯅ ꯃꯤꯅꯥꯏ ꯃꯆꯥꯅ ꯍꯣꯏ ꯑꯩꯁꯨ ꯑꯃ ꯑꯅꯤꯗ ꯐꯨꯍꯧꯒꯦꯍꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯄꯤꯁꯛ ꯃꯄꯥ ꯃꯆꯥꯅ ꯄꯥꯛꯄꯕꯨ ꯄꯨꯜꯂꯒ ꯐꯨꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯦꯝꯃꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯟ ꯄꯥꯛꯄꯗ ꯐꯨꯕ ꯌꯧꯔꯝꯃꯤ ꯑꯗꯨꯕు ꯄꯥꯛꯄ ꯑꯌꯣꯁꯨ ꯍꯥꯏꯗꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯄꯥꯛꯄ ꯑꯃꯨꯛꯁꯨ ꯏꯃꯥ ꯄꯥꯕ ꯍꯥꯏꯅ ꯅꯥꯎꯁꯣꯟ ꯄꯤꯛꯅ ꯄꯜꯂꯛꯄ ꯌꯥꯎꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯥꯛꯄꯒꯤ ꯃꯇꯧꯗꯨ ꯁꯨꯝ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯂꯥꯎꯔꯛꯏ ꯌꯥꯔꯦꯍꯦ ꯈꯔ ꯐꯨꯔꯗꯤ ꯃꯄꯥ ꯃꯆꯥꯅꯦꯅ ꯁꯥꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯨꯒ ꯈꯨꯜꯁꯤꯒꯤ ꯑꯍꯜꯁꯤꯡꯁꯤꯕꯨ ꯅꯊꯤꯕꯣꯡ ꯀꯌꯥ ꯆꯥꯕ ꯐꯪꯗ꯭ꯔꯒꯦ ꯉꯁꯤ ꯌꯥꯗ ꯆꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯃꯥꯡꯕ ꯑꯣꯟꯗꯨꯅ ꯃꯅꯤꯡꯗꯒꯤ ꯇꯥꯈ꯭ꯔꯒꯗꯕ ꯌꯦꯟꯁꯥꯡ ꯆꯔꯥ ꯑꯃꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯄꯤꯁꯛꯀꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯁꯛꯀ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯗꯣ ꯄꯥꯛꯄꯗ ꯐꯨꯕ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯛꯏ ꯀꯅꯥꯏ ꯃꯆꯥꯅꯣ ꯁꯤꯅ ꯅꯠꯇꯦ ꯅꯪꯁꯨ ꯄꯨꯜꯂꯒ ꯐꯨꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯉꯝꯂꯕꯗꯤ ꯐꯨꯔꯨ ꯂꯥꯎꯅꯦ ꯅꯃꯥꯏꯗꯨꯗ ꯐꯅꯦꯛꯁꯤꯅ ꯀꯜꯂꯒ ꯇꯤꯟ ꯁꯤꯆꯟꯒꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯄꯤꯁꯛ ꯑꯩꯒꯤ ꯃꯥꯏꯗ ꯐꯅꯦꯛꯅ ꯀꯟꯗꯨꯅ ꯇꯤꯟ ꯁꯤꯆꯟꯒꯦ ꯍꯥꯏꯕ ꯏꯌꯥ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯑꯣ
ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥ ꯅꯨꯄꯤ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ ꯇꯣꯝꯕꯅ ꯄꯥꯕꯒꯤ ꯋꯥꯐꯝꯗ ꯑꯩ ꯌꯥꯖꯩ ꯆꯥꯎꯕꯅꯁꯨ ꯑꯩꯁꯨ ꯄꯥꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯗꯨ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤꯕꯅꯤ ꯑꯍꯜ ꯑꯃꯅ ꯄꯤꯁꯛ ꯁꯨꯝꯗꯧꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯉꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯗꯨꯅ ꯄꯥꯛꯄꯗꯣ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯍꯣꯏ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟ ꯁꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅꯕꯨ ꯃꯥꯁꯨ ꯅꯣꯏꯅ ꯄꯪꯋꯥ ꯋꯥꯍꯜꯂꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯛꯄꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯃꯥꯅ ꯁꯦꯟꯁꯤꯡꯗꯣ ꯁꯤꯡꯕ ꯉꯝꯂꯅꯤ ꯍꯥꯏꯗꯅ ꯁꯦꯟ ꯄꯨꯔꯒ ꯂꯥꯛꯑꯕ ꯀꯥꯟꯗꯅꯦ ꯄꯥꯛꯄꯁꯦ ꯈꯨꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯆꯪꯍꯜꯂꯁꯤ ꯉꯝꯗ꯭ꯔꯒꯅ ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯨ ꯅꯪꯒꯤ ꯑꯗꯨꯝꯕꯨꯗꯤ ꯑꯣꯏꯔꯅꯤꯗꯅ ꯀꯩ ꯍꯥꯏꯒꯦꯅꯦ ꯄꯤꯁꯥ ꯀꯔꯤꯒꯤꯅꯣ ꯁꯣꯝꯅ ꯄꯥꯛꯄꯒꯤ ꯃꯤꯆꯪꯒ ꯆꯪ ꯂꯩꯕꯁꯤꯕꯣ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯔꯣ ꯄꯥꯛꯄꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏ ꯁꯥꯔꯦꯡ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯜꯂꯛꯇꯕꯅ ꯐꯒꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗꯦ ꯅꯪꯒꯤ ꯁꯔꯦꯡꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯄꯥꯛꯄꯗ ꯐꯨꯕ ꯂꯦꯞꯄꯨ ꯑꯗꯨꯒ ꯄꯥꯛꯄꯁꯦ ꯊꯥꯗꯣꯛꯄꯤꯈꯣ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯄꯥꯛꯄꯒꯤ ꯃꯤꯆꯪ ꯆꯪꯅꯔꯛꯄ ꯑꯗꯨꯗ ꯄꯤꯁꯛꯇꯣ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯛꯄꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯦꯟꯗꯣ ꯌꯥꯎꯔꯒ ꯈꯨꯜꯅ ꯑꯩꯉꯣꯟꯗ ꯁꯤꯡꯕꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯛꯄꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯃꯦꯝꯃꯅ ꯑꯃꯨꯛ ꯑꯣ ꯁꯦꯟꯗ ꯅꯠꯇꯦ ꯃꯣꯏ ꯃꯃꯥꯅ ꯑꯩꯒꯤ ꯌꯥꯡꯀꯣꯛ ꯄꯥꯛꯄ ꯁꯅꯥꯒꯤ ꯂꯤꯛꯁꯨ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯅꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯈꯨꯜꯅ ꯁꯤꯡꯒꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯑꯁꯤꯕꯣ ꯈꯨꯜꯅꯁꯨ ꯄꯤꯕ ꯉꯝꯂꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯥꯛꯄꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯍꯥꯏ ꯏꯄꯥꯒꯤ ꯇꯣꯝꯕ ꯆꯥꯎꯕ ꯄꯥꯛꯄꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯎ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯁꯦꯟꯁꯤꯡ ꯑꯗꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯍꯅꯨꯕꯤ ꯅꯪꯒꯤ ꯌꯥꯡꯀꯣꯛ ꯄꯥꯛꯄ ꯁꯅꯥꯗꯨꯁꯨ ꯑꯩ ꯄꯤꯒꯦ ꯄꯤꯁꯛꯀ ꯃꯦꯝꯃꯒꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯈꯨꯜꯁꯤꯒꯤ ꯑꯉꯥꯡꯁꯨ ꯃꯥꯟꯗꯦ ꯁꯦ ꯁꯅꯥꯒꯤ ꯈꯥꯎꯅꯤ ꯁꯤ ꯂꯧꯖꯔꯣ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯃꯗꯤ ꯁꯔꯦꯡ ꯆꯥꯅꯕ ꯑꯁꯤꯒꯤ ꯁꯅꯥꯒꯤ ꯈꯥꯎꯁꯤꯃꯒ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ ꯁꯦ ꯂꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯁꯅꯥꯁꯤꯡ ꯑꯁꯦ ꯅꯊꯟꯇꯅ ꯍꯦꯛ ꯂꯧꯒꯦ ꯈꯟꯕ ꯃꯤꯗꯣ ꯂꯥꯏꯊꯨꯡ ꯄꯛꯂꯒ ꯁꯤꯔꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯁꯅꯥꯁꯤꯡ ꯑꯁꯤꯅ ꯈꯨꯜꯒꯤ ꯑꯐꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯁꯩꯔꯦꯡ ꯑꯍꯥꯎꯕ ꯑꯃꯁꯨ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯣ ꯇꯧꯕꯇꯕꯨ ꯄꯥꯛꯄꯗꯤ ꯑꯩꯅ ꯄꯨꯖꯈ꯭ꯔꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯛꯄꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯕꯨ ꯃꯈꯨꯠ ꯄꯥꯏꯅ ꯁꯧꯕꯤꯔꯒ ꯆꯠꯈꯤꯅꯕ ꯇꯧꯕꯗ ꯇꯣꯝꯕꯤꯒ ꯆꯥꯎꯕꯤꯒꯗꯣ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯣꯝꯕꯤꯅ ꯄꯨꯕ ꯌꯥꯔꯣꯏ ꯏꯇꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯄꯥꯛꯄꯁꯦ ꯁꯦꯟ ꯇꯣꯜꯂꯁꯨ ꯑꯩꯒꯤ ꯁꯤꯡꯂꯕꯁꯨ ꯑꯩꯒꯤ ꯃꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯛꯄ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯇꯩ ꯄꯥꯛꯄꯒꯤ ꯃꯁꯥꯒ ꯁꯣꯛꯂꯒ ꯄꯨꯒꯦꯒꯁꯨ ꯇꯧꯖꯕ ꯁꯥꯔꯤ ꯅꯁꯝ ꯅꯅꯥꯗꯣ ꯄꯗ꯭ꯔꯞ ꯄꯗ꯭ꯔꯞ ꯐꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝꯁꯤꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯄ ꯉꯝꯕꯗꯅꯦ ꯁꯤꯒꯤ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎꯁꯤꯃꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯩꯅ ꯄꯤꯖꯒꯦꯀꯣ ꯆꯥꯎꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯑꯣ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯈꯩꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕ ꯇꯧꯕꯒ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯈꯣꯏ ꯃꯍꯨꯝ ꯀꯥꯏꯕꯗꯧꯅ ꯋꯥ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯆꯥꯎꯕꯤꯒ ꯇꯣꯝꯕꯤꯒꯗꯣ ꯃꯁꯝ ꯐꯣꯏꯗꯨꯅ ꯇꯞ ꯇꯥꯟꯕ ꯃꯈꯩ ꯐꯣꯏꯗꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒ ꯄꯥꯛꯄꯒꯁꯨ ꯃꯌꯥꯝ ꯂꯥꯡꯅꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯍꯦꯂꯣꯏ ꯊꯣꯛꯐꯝ ꯆꯤꯡꯈꯣꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯛꯄꯕꯨ ꯄꯨꯔꯛꯂꯒ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯂꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯑꯩ
ꯑꯩꯅꯦ ꯑꯩ ꯅꯪꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯂꯤꯕ ꯍꯣ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇꯅꯗꯤ ꯅꯪꯒꯤ ꯅꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯅꯅꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯗꯣ ꯅꯪꯒꯤ ꯅꯇꯦꯡ ꯄꯥꯡꯕ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯤꯕꯅꯤ ꯃꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯗꯣ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯂꯛꯑꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯕ ꯑꯗꯨꯅ ꯅꯪꯁꯦ ꯀꯅꯥꯃꯠꯇꯒꯤ ꯑꯣꯏꯈꯤꯗꯅꯕ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯪꯁꯦ ꯑꯩꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯂꯧꯁꯤꯟꯐꯝ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯑꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯀꯣ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯍꯦ ꯅꯪ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯅꯪꯅ ꯄꯤꯖꯕ ꯇꯤꯟ ꯀꯥꯡ ꯆꯥꯗꯨꯅ ꯅꯪꯅ ꯄꯨꯕ ꯐꯠꯇ ꯍꯥꯎꯊꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗꯤ ꯇꯤꯡꯈꯪ ꯃꯔꯛꯇ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯕꯀꯣ ꯏꯁ ꯑꯣ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯨ ꯄꯤꯖꯔꯔꯣꯏ ꯇꯤꯡꯈꯪꯁꯨ ꯌꯨꯍꯜꯂꯔꯣꯏꯌꯦ ꯃꯤꯅꯥꯏ ꯑꯣꯏꯅꯁꯨ ꯊꯝꯂꯣꯏ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯤꯡꯊꯧꯒꯨꯝꯅ ꯊꯝꯂꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯗꯣꯏꯕ ꯑꯗꯨꯒ ꯅꯪꯁꯦ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯗꯨꯅ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯂꯩꯗꯧꯔꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯂꯕꯗꯤ ꯑꯩꯁꯨ ꯃꯤꯅꯥꯏꯒꯤ ꯅꯨꯄꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯇꯥꯔꯣꯏꯗ꯭ꯔꯣꯕ ꯑꯩꯕꯨ ꯑꯄꯪꯕꯤꯗꯧꯅ ꯍꯣ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯈꯪꯂꯦꯗꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯐꯍꯜꯂꯒꯦꯀꯣ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤ ꯐꯖꯔꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯄꯥꯝꯃꯨꯕꯧ ꯅꯨꯡꯁꯤꯕꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯄꯥꯛꯄꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯩꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯤ ꯈꯔ ꯂꯩꯔꯒꯗꯤ ꯄꯥꯛꯄ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯍꯦꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ರೆ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯤꯁꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯂꯩꯀꯥꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯗ ꯇꯧꯔꯨꯕ ꯊꯕꯛꯇ ꯗꯥꯎ ꯌꯥꯗꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯁꯨ ꯁꯨꯝ ꯋꯥꯔꯛꯇꯨꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄꯨꯕꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤꯗꯤ ꯎꯆꯤꯟꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯄꯥꯛꯄꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯄꯥꯛꯄꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯄꯥꯛꯄꯅ ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯆꯤꯡꯈꯣꯡꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯃꯆꯦꯁꯤꯡ ꯑꯗꯨ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯧꯄꯥꯅꯤꯄꯥ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯀꯞꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯄꯥꯛꯄꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯍꯥꯟꯅ ꯊꯦꯡꯅꯔꯨꯕꯅ ꯄꯥꯛꯄꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯇꯞ ꯇꯥꯡꯈꯩ ꯂꯥꯛꯅꯔꯒ ꯌꯣꯡ ꯃꯥꯟꯈꯩ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯆꯦꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯄꯥꯛꯄꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ